ngasi ayuk asida yamna chamlaba aduga yamnadi maru oiba mipaigandaba thajaba yaba haibasigi matangda ngangjage ngaba yaba thajaba yaba muts amasung wasak ngaihak leitana hongdok hongjin tauba nattaba adubu mipaigandaba thajaba yaba asigi matangdani nangge akoibada thok iba thodok aduna nang kari taugadage haiba adu takhanganu adubu ishwargi wahai oiriba amasung Kristada masamakbu oiriba nungjaw mathak aduda nahaki punsigi yumpham oiduna mipaidana leibiyu Ishwarbu ikai khumnaba oina ihan hana aikoi mipaidana pukning setna leigadabani aikoi ishwarna thajaba yaba misak amamam oigadabani adubu masigi mahutta mipaidana pukning setna leinanabagidamak aikoi karigumba khara amasu khangba mathau tai khudam oina hairabada miyoi kaya amada yamna akhannaba achauba khudol kaya amalei makhoigi manglan amasung darshan kaya amalei Makhoi angakpa kaya tauba ngami haibasi makhoi khangjai adubu ishwarnadi makhoi adu taunanabadi yabidri makhoi mipaidana pukning chetna leiba adu ngamdriba maramna ishwarna makhoi madu tauba yabidri henna aikoi pukning chetpa oiriba makhai ishwarna aikhoibu hairibasing asi achauba yabigani sahi kuntragi mamangda aina ministry haurakpada chahi mangaromdi leibak pokpan khudingi miyoi kuntra mukta yamna piklaba Bible study amada taklami aina ngasi tawriba asi tawnanabadi aibu Ishwarna kaubirabasu ai thawaida mapung phaba pukning chetpa misak ama oidriba maramna matam aduda Ishwarna aibudi madugidamak yabidri ama oirabasu nangna mi kayabu mateng pangba ngamlabasu nangna pukning chetpa ama oidrabadi miyoi kaya ama nangna nungai handabasu yai aikhoina singbiriba miyoi singda aikhoina makhoida tambiriba wafamsing adu aikhoigi punsidagi uttuna takadabani mama mapa ama oina aikhoigi angangsinggi mamangda yamna pukning chetna leigadabani nangi nasinna haiba nangna tawthorakpaga sanadaba oihanganu makhoida afaba sajat lichat utkadabani aikhoigi angangsinggi mamangda aikoi hekta mapung phagadabani haibadi natti aikhoigi wakhal amasung hakchangda phaurakpa adugi matung inna aikoi kari tauruba yai adubu asumna aikoida phaurakpasing asi aikoina laksinjaduna aikoi henna phagalaknaba honagadabani masi taurubada aikoida haraubasu leigani ai isana isada ngajaba yadrabadi aingonda harauba leiroi mamangaida ai hayengna karamba phibamda leigadage haiba sukhang khanglamde maramdi aina thengnaba samasyasing adugi matung inna ai hinglami aduga madugi punsi khuhing adudi yamna phibam zadaba khuhingni aduna nangna khuhing aduda hinglagadi nanga laiminaba mi singsu yamna wana hingani aigi ipa adu yamna sauganba miyoi ama oirami ingna tapna leiramlabasu mitkup amagi matungda mahak kari oirakani haiba kananasu khangba ngamde aduna ai amasung aigi ima aikhoi akibaga loinana hinglakhi adubu ai yamna haujik nungaijei maramdi yamna ing tappa misak amada aina yum panjarubagidamak devna ing tappa amasung mipaidana pukning set na leibagi matangda aibu yamna tambi aikhoina yum panba nauringaida ai yamna sauganba nupi ama oirami aduga aina khara honglak matungda devna hairaklami aina thabak wana taururaga yumda halakpada nang karamba phibamda leiramgadawribano khanbada wai aduga asumna hingba haibasi nungaibadi natte nangnadi haiba yai ai kari taurugadage aigi pukning amasung hakchangda phaurakpa asi ai isana laksinjaba ngamde adubu aina hainingbadi nangna ngamloidawba adu ishwana nangonda tau haina hairakloi
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯦꯠꯄ, ꯃꯤꯄꯥꯏꯒꯟꯗꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯑꯦꯃꯦꯟ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯥꯛ ꯑꯃꯗꯤ ꯊꯥꯛ ꯑꯃꯗ ꯆꯥꯎꯈꯠꯅꯤꯡꯏ, ꯑꯗꯨꯕꯨ ꯊꯥꯛ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯃꯝ ꯃꯈꯣꯏ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯅꯗꯦ꯫ ꯀꯔꯝꯅ ꯄꯨꯛꯆꯦꯜ ꯆꯦꯠꯅ ꯃꯤꯄꯥꯏꯗꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛ ꯑꯃꯗ ꯊꯥꯡꯒꯠꯄꯤꯈ꯭ꯔꯕꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯊꯔꯛꯄꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯅꯕ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕ ꯃꯆꯠ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯤ꯫ ꯏꯁ꯭ꯋꯔꯕꯨ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯡꯗꯤ ꯃꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯤ, ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯕ, ꯄꯨꯛꯆꯦꯜ ꯆꯦꯠꯄ, ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄꯁꯤꯡꯕꯨ ꯈꯨꯗꯨꯝ ꯆꯟꯖꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯥꯟꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯂꯩ, ꯃꯍꯥꯛꯇꯤ ꯃꯈꯜ ꯃꯈꯥꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯁꯩꯇꯥꯟꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯁꯩꯇꯥꯟꯅ ꯃꯤꯅꯝꯕꯒꯦ ꯍꯥꯏꯅ ꯅꯩꯅꯕ ꯁꯩꯇꯥꯟꯒꯤ ꯂꯥꯂꯣꯟꯁꯤꯡ ꯍꯥꯏꯅ ꯀꯧꯕ ꯇꯤꯆꯤꯡ ꯁꯤꯔꯤꯖ ꯑꯃ ꯑꯩ ꯇꯧꯖꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯏ, ꯃꯍꯥꯛꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯕꯨ ꯃꯥꯡꯍꯟꯅꯅꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯂꯒ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯛꯁꯤꯟꯅꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯩ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯗꯅꯕ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯁꯣꯜꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯃꯔꯥꯜ ꯊꯩꯖꯤꯜꯂꯤ, ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯈꯤꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯏ, ꯑꯗꯨꯒ ꯑꯔꯥꯟꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯔꯥꯜ ꯑꯃꯨꯛ ꯊꯩꯖꯤꯟꯕꯤ꯫ ꯑꯦꯃꯦꯟ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟ ꯑꯗꯨꯝ ꯁꯣꯛꯅꯔꯒ ꯂꯩꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟ ꯁꯣꯛꯅꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯑꯆꯧꯕ ꯋꯥꯡꯊꯣꯏꯔꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕꯤꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯟꯉꯝꯂꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯝꯂꯕꯅꯤ꯫ ꯑꯃꯝꯕꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯟꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯄꯨꯊꯣꯛꯄꯤꯔꯛꯂꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯪꯅꯅꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯣꯠꯅꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯦꯠꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯈꯨꯗꯨꯝ ꯆꯟꯖꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯑꯁꯤꯁꯨ ꯈꯨꯗꯨꯝ ꯆꯟꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯁꯤꯁꯨ ꯈꯨꯗꯨꯝ ꯆꯟꯖꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯕꯁꯨ, ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯦꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄꯗ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯪ ꯅꯨꯡꯉꯥꯏꯇꯅ ꯂꯦꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯍꯥꯟꯕ ꯃꯤꯔꯣꯟ 12:38ꯗ ꯗꯦꯕꯤꯠꯅ ꯂꯥꯟ ꯆꯪꯕ ꯃꯇꯝꯗ ꯂꯥꯟ ꯑꯗꯨ ꯆꯪꯅꯅꯕ ꯃꯤꯑꯣꯏ 50,000 ꯑꯗꯨ ꯂꯥꯟ ꯑꯗꯨ ꯆꯪꯅꯅꯕ ꯃꯤꯑꯣꯏ 50,000 ꯑꯗꯨ ꯊꯥꯖꯕ ꯌꯥꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯆꯦꯠꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯔꯧ 15:19 ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗꯕ ꯃꯍꯥꯛꯇꯤ ꯀꯤꯟꯊꯔꯕ ꯑꯃꯁꯨꯡ ꯆꯦꯛꯄꯜ ꯌꯥꯎꯗ꯭ꯔꯕ ꯁꯍꯔꯒ ꯃꯥꯟꯅꯩ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯍꯔ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕ ꯆꯦꯛꯄꯜ ꯈꯥꯖꯤꯜꯂꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯁꯍꯔ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯆꯦꯛꯄꯜꯁꯤꯡ ꯑꯗꯨ ꯀꯥꯏꯔꯒꯗꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯨꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯖꯗ꯭ꯔꯒꯗꯤ, ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ, ꯇꯧꯅꯤꯡꯕꯇ ꯇꯧꯔꯕ ꯑꯃꯁꯨꯡ ꯈꯟꯅꯤꯡꯕꯇ ꯈꯜꯂꯕꯗꯤ ꯆꯦꯛꯄꯜ ꯀꯥꯏꯊꯔꯕ ꯁꯍꯔ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯗꯨꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ, ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯥꯛꯁꯤꯟꯖꯕ ꯉꯝꯂꯒꯗꯤ ꯁꯩꯇꯥꯟꯗꯒꯤ
ꯂꯥꯛꯄ ꯁꯃꯁ꯭ꯌꯥ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯛꯏ ꯍꯥꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯈꯟꯅꯤꯡꯕ ꯑꯃꯁꯨꯡ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯣꯏꯆꯥꯏ ꯆꯥꯏꯍꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯌꯦꯡꯂꯨꯔꯒꯗꯤ ꯀꯣꯏꯆꯥꯏ ꯆꯥꯏꯁꯤꯜꯂꯤꯕ ꯑꯗꯨꯗꯤ ꯑꯩꯅꯅꯤ꯫ ꯑꯗꯨꯗꯒꯤ ꯁꯥꯎꯃꯟꯗꯨꯅ ꯑꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯀꯌꯥ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯇꯧꯕꯗꯨ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯧꯔꯝꯗꯧꯕ ꯃꯥꯟꯗꯦ, ꯑꯗꯨꯕꯨ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯁꯛ ꯑꯃꯈꯛꯅ ꯉꯁꯤ ꯃꯁꯤ ꯇꯥꯕ ꯃꯊꯧ ꯇꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯩꯔꯨꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯛꯇꯦ꯫ ꯏꯁ꯭ꯋꯔ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅꯕꯨ ꯄꯥꯝꯖꯔꯒꯗꯤ ꯑꯩ ꯁꯥꯎꯗꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯥꯛꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯝ ꯑꯃ ꯄꯤꯗꯨꯅ ꯇꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯄꯥꯁꯇꯔ, ꯅꯪꯅ ꯍꯧꯖꯤꯛ ꯃꯃꯥꯡꯊꯣꯡꯗ ꯂꯥꯛꯂꯒꯗꯤ ꯃꯁꯤ ꯅꯪ ꯐ꯭ꯂꯦꯠ ꯁꯦꯀꯦꯟꯗ ꯐꯪꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯃꯃꯥꯡꯊꯣꯡꯗ ꯌꯧꯔꯛꯄꯗꯗꯤ ꯅꯪ ꯄꯨꯔꯥ ꯈꯦꯠꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯊꯣꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯁꯅꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯃꯤꯁꯤꯡꯅ ꯍꯥꯏ, ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯀꯥꯗ ꯌꯥꯝꯅ ꯁꯥꯎꯔꯒ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯄꯗ ꯅꯪ ꯈꯨꯗꯛ ꯑꯗꯨꯗ ꯏꯪꯊꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯕꯨ ꯂꯥꯛꯁꯤꯟꯖꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯥꯛꯁꯤꯟꯖꯕ ꯉꯝꯃꯤ꯫ ꯐꯤꯂꯤꯞꯄꯤꯌ 1:19 ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯤꯍꯟꯕ ꯉꯝꯍꯟꯒꯅꯨ, ꯃꯁꯤ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨꯗꯤ ꯀꯟꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯏꯁ꯭ꯋꯔꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯄꯥꯡꯒꯜ ꯃꯇꯤꯛ ꯃꯈꯜ ꯑꯅꯤꯈꯛ ꯂꯩ꯫ ꯂꯥꯏ ꯐꯠꯇꯕꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯪꯊꯅ ꯂꯩꯒꯦꯔꯥ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯧꯒꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯪꯊꯅ ꯂꯩꯔꯒꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯅꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯣꯠꯅꯩ, ꯑꯗꯨꯒ ꯃꯗꯨ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯕꯗ ꯑꯇꯣꯞꯄ ꯑꯃꯕꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯅ ꯌꯦꯛꯅꯕꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯀꯤꯕꯅ ꯊꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯃꯥꯡ ꯇꯥꯛꯄ ꯂꯩꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯊꯥꯖꯩꯗꯤ ꯍꯥꯏꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣই ꯏꯁ꯭ꯋꯔ ꯊꯥꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯕꯗꯤ ꯑꯩꯈꯣꯏꯗ ꯅꯤꯡꯈꯥ ꯇꯝꯕ ꯂꯥꯛꯀꯅꯤ꯫ ꯐꯤꯂꯤꯞꯄꯤꯌ 1:19 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯑꯋꯥ ꯈꯥꯡꯅꯕꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏꯗ ꯄꯤꯕꯤꯔꯦ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯁꯤꯁꯇꯔ ꯖꯣꯏꯁ, ꯑꯋꯥꯈꯥꯡꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩ ꯅꯩꯅꯅꯤꯡꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯤꯂꯤꯞꯄꯤꯌ 1:19 ꯑꯁꯤ ꯈꯛꯇ ꯑꯩ ꯄꯥꯏ꯫ ꯄꯗ 18 ꯑꯗꯨꯁꯨ ꯄꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯗꯦꯕꯅ ꯇꯣꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯗ 18 ꯑꯁꯤꯁꯨ ꯑꯩꯅ ꯄꯥꯖꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪ ꯄꯨꯛꯆꯦꯜ ꯆꯦꯠꯅ ꯃꯤꯄꯥꯏꯗꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯈꯔ ꯈꯥꯡꯕꯁꯨ ꯌꯥꯏ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯇꯦꯡꯒꯨꯝ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯈꯩ ꯏꯁ꯭ꯋꯔꯅ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯇꯣꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯈꯪꯍꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯪꯊꯅ ꯂꯩꯗꯨꯅ ꯍꯥꯏꯖꯒꯗꯕꯅꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔ, ꯅꯪꯅ ꯊꯕꯛ ꯇꯧꯕꯤꯔꯤ, ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯅ ꯈꯥꯡꯕꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯆꯥꯎꯈꯠꯀꯗꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯦꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯉꯥꯏꯖꯔꯤꯕ ꯃꯈꯩ ꯅꯪ ꯅꯨꯃꯤꯠ ꯑꯗꯨꯗ
ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯒꯅꯤ, ꯑꯐꯕ ꯃꯇꯝꯗ ꯅꯠꯇꯦ꯫ ꯅꯪꯅ ꯑꯋꯥꯕ ꯃꯇꯝꯗ ꯆꯥꯎꯈꯠꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯔꯥꯎꯖꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯏꯃꯣꯁꯟꯁꯤꯡ ꯑꯁꯤ ꯑꯐꯕ ꯐꯥꯎꯕ ꯂꯩ꯫ ꯏꯃꯣꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯍꯔꯥꯎꯕ ꯐꯥꯎꯗꯨꯅ ꯅꯪꯕꯨ ꯊꯧꯒꯠꯂꯛꯇꯨꯅ ꯅꯈꯣꯡ ꯊꯥꯡꯗꯣꯔꯛꯄ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ, ꯑꯗꯨꯒ ꯅꯪ ꯃꯗꯨꯅ ꯆꯤꯡꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯃꯗꯨꯅ ꯅꯪꯕꯨ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯑꯗꯨꯝ ꯅꯪ ꯇꯧꯔꯒ ꯂꯩꯒꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯅꯁꯥꯅ ꯈꯪꯖꯗꯨꯅ ꯃꯗꯨꯕꯨ ꯐꯥꯊꯕꯁꯨ ꯇꯝꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯤ ꯏꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥ ꯊꯥꯖꯕꯤꯕꯒꯦ? ꯁꯥꯎꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯅꯤꯡꯂꯝꯒꯅꯤ꯫ ꯍꯞꯇꯥ ꯑꯃꯗ ꯅꯪꯕꯨ ꯁꯥꯎꯅꯤꯡꯅꯕ ꯊꯧꯗꯣꯛ 50ꯃꯨꯛꯇꯤ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯝ ꯁꯥꯎꯔꯒꯗꯤ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯍꯔꯥꯎꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯤꯡꯉꯤ꯫ ꯅꯈꯣꯏꯅ ꯈꯜꯂꯨꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩ ꯍꯥꯏꯖꯒꯦ꯫ ꯀꯥ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯍꯔꯥꯎꯕ ꯑꯗꯨꯅ ꯑꯀꯣꯟꯕꯗ ꯑꯁꯣꯏꯕ ꯀꯌꯥ ꯄꯨꯔꯛꯀꯗꯕ ꯈꯣꯡꯊꯥꯡ ꯀꯌా ꯊꯥꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯅꯩ, ꯑꯗꯨꯒ ꯍꯔꯥꯎꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯧꯈ꯭ꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯒꯦ? ꯃꯔꯝꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ꯫ ꯃꯁꯤꯕꯨ ꯈꯪꯕꯤꯌꯨ꯫ ꯃꯁꯤ ꯑꯩꯅ ꯊꯥꯖꯩ, ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯞꯇꯥ 2ꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯐꯕ ꯑꯣꯏꯗꯕ ꯋꯥꯔꯦꯞ ꯈꯔ ꯂꯧꯔꯝꯃꯤ꯫ ꯑꯩ ꯃꯤꯁꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯩꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕꯤꯕꯗꯒꯤ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯑꯩꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯅ ꯍꯔꯥꯎꯍꯟꯕ ꯉꯝꯖꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯩꯇ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄ ꯀꯌꯥꯕꯨ ꯍꯔꯥꯎꯍꯟꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯅꯈꯣꯏꯁꯨ ꯃꯁꯤ ꯄꯥꯝꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯩ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯄꯣꯊꯥꯕ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯩ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ, ꯑꯗꯨꯒ ꯆꯍꯤ 4-5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤꯗ ꯑꯩꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯊꯃꯣꯏꯗꯗꯤ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯩ ꯈꯪꯖꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯐꯖꯅ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯃꯈꯜ ꯃꯊꯦꯜ ꯈꯦꯠꯅꯅ ꯇꯧꯕ ꯇꯥꯏ, ꯃꯔꯝꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯀꯟꯅ ꯍꯣꯠꯅꯁꯜꯂꯤ꯫ ꯃꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯪꯕꯒꯤꯗꯃꯛ ꯇꯧꯔꯝꯕ ꯑꯣꯏꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯄꯨꯕꯤꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯕꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯖꯩ꯫ ꯑꯩ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ ꯈꯪꯖꯩ꯫ ꯑꯩ ꯃꯆꯤ ꯑꯣꯏꯕꯁꯤꯡ ꯆꯥꯒꯗꯕꯅꯤ ꯈꯪꯖꯩ꯫ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯀꯗꯕꯅꯤ ꯑꯩ ꯈꯪꯖꯩ꯫ ꯑꯩ ꯐꯖꯅ ꯄꯣꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯇꯧꯗꯕꯗ ꯂꯥꯏ ꯐꯠꯇꯕꯗ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯕꯅꯤ ꯍꯥꯏꯕꯁꯤ
ꯑꯩꯅ ꯈꯪꯖꯩ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 5ꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯅꯁꯥ ꯈꯨꯗꯨꯝ ꯆꯜꯂꯨ, ꯃꯤꯁꯦꯡ ꯈꯥꯡꯉꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯕꯨ ꯌꯣꯠꯁꯤꯟꯅꯕ ꯊꯤꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯖꯗ꯭ꯔꯒꯗꯤ ꯌꯦꯛꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ, ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯅ ꯇꯧꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯥꯟꯅꯕ ꯅꯠꯇꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯍꯔꯥꯎꯕ ꯑꯁꯤ ꯐꯥꯎꯕꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕꯁꯨ ꯌꯥꯏ꯫ ꯄꯤꯇꯔ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯤ ꯊꯤꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯑꯉꯛꯄ ꯐꯪꯅ ꯁꯤꯖꯤꯟꯅꯕꯤꯈꯤ꯫ ꯃꯁꯤꯗꯤ ꯑꯐꯕ ꯋꯥꯅꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯑꯩꯈꯣꯏꯁꯨ ꯍꯣꯡꯕ ꯌꯥꯏ꯫ ꯃꯁꯤ ꯑꯐꯕ ꯋꯥ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯠꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯍꯧꯔꯣ꯫ ꯃꯇꯝ ꯀꯌꯥ ꯆꯪꯖꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩ ꯄꯨꯛꯆꯦꯜ ꯆꯦꯠꯄ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯑꯩꯕꯨ ꯂꯥꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯒꯅꯤ꯫ ꯃꯦꯊ꯭ꯌꯨ 13:18 ꯍꯧꯔꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯤꯁꯨꯅ ꯀꯩꯁꯥꯔꯤꯌꯥ ꯐꯤꯂꯤꯞꯄꯤꯌꯥꯗ ꯊꯨꯡꯂꯕꯗ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁꯤꯡꯅ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯩ ꯑꯁꯤ ꯀꯅꯥꯅꯤ ꯍꯥꯏꯕꯒꯦ? ꯃꯈꯣꯏꯅ ꯈꯨꯝꯈꯤ, ꯃꯤ ꯈꯔꯅ ꯍꯥꯏ, ꯃꯍꯥꯛꯇꯤ ꯕꯥꯞꯇꯥꯏꯖ ꯇꯧꯔꯕ ꯖꯣꯍꯥꯟꯅꯤ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯅ ꯍꯥꯏ, ꯑꯦꯂꯤꯖꯥꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯅ ꯍꯥꯏ, ꯖꯤꯔꯦꯁꯤꯌꯥꯒꯤ ꯅꯠꯇ꯭ꯔꯒ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯗꯒꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯕꯨ ꯀꯅꯥꯅꯤ ꯍꯥꯏꯕꯒꯦ? ꯁꯤꯃꯣꯟ ꯄꯤꯇꯔꯅ ꯈꯨꯝꯈꯤ, ꯅꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯄꯤꯇꯔꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯍꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, ꯁꯤꯃꯣꯟ ꯕꯥꯔꯖꯣꯅꯥ, ꯅꯍꯥꯛ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯏ ꯇꯣꯡ ꯌꯥꯎꯕ ꯃꯤꯑꯣꯏꯕꯅ ꯃꯁꯤ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯑꯩꯒꯤ ꯏꯄꯥꯅꯅꯤ꯫ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯍꯥꯛꯇꯤ ꯄꯤꯇꯔꯅꯤ, ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯩꯒꯤ ꯆꯔꯆ ꯁꯥꯒꯠꯀꯅꯤ, ꯑꯗꯨꯒ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯊꯣꯡꯅ ꯃꯗꯨꯕꯨ ꯉꯝꯂꯣꯏ꯫ ꯖꯤꯁꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯅꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯖꯔꯨꯕ ꯑꯩꯈꯣꯏꯅ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯃꯝ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯄꯤꯇꯔ, ꯑꯩꯒꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨ ꯅꯪꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯖꯥꯎ ꯑꯃꯒꯨꯝ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯂꯥꯏꯅ ꯏꯟꯊꯣꯛꯄ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯊꯥꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯊꯥꯖꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯊꯥꯖꯔꯕꯗꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯑꯩꯈꯣই ꯅꯨꯡꯖꯥꯎꯒꯨꯝꯅ ꯂꯦꯡꯗꯅ ꯂꯩꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯒꯨꯝꯅ ꯑꯩꯈꯣꯏꯅꯃꯗꯨ ꯌꯥꯖꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯤ꯫ ꯃꯍꯥꯛ ꯐꯣꯡꯗꯣꯛꯄꯤꯕ ꯑꯃ ꯐꯪꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯅ ꯃꯁꯤ ꯇꯝꯕꯤꯕ ꯌꯥꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯦꯃꯦꯟ, ꯏꯁ꯭ꯋꯔꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯃꯤꯗꯤ ꯍꯥꯏꯔꯒ ꯑꯋꯥ ꯑꯅꯥ ꯅꯈꯣꯏꯅ ꯊꯦꯡꯅꯔꯕ ꯃꯇꯝꯗꯗꯤ ꯈꯔ ꯄꯨꯛꯅꯤꯡ ꯍꯟꯊꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯗꯤ ꯃꯁꯤꯒꯤ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯆꯔꯆ ꯑꯩꯅ ꯁꯥꯒꯅꯤ, ꯑꯗꯨꯒ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯄꯥꯡꯒꯜꯅ ꯃꯁꯤꯗ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯈꯪꯍꯟꯖꯅꯤꯡꯕ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯤꯄꯥꯏꯗꯅ ꯄꯨꯛꯆꯦꯜ ꯆꯦꯠꯅ ꯂꯩꯔꯒꯗꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯄꯥꯡꯒꯜꯅ ꯅꯪꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ꯫
ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯤꯛ ꯄꯤꯒꯅꯤ ꯅꯍꯥꯛꯅ ꯃꯥꯂꯦꯝꯗ ꯄꯨꯟꯕ ꯑꯗꯨ ꯑꯩꯅ ꯁ꯭ꯋꯔꯒꯗ ꯄꯨꯟꯒꯅꯤ Joyce Meyer Ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite